ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯂꯩꯕꯥꯛꯁꯤꯒꯤ ꯈꯟꯕ ꯃꯅꯤꯄꯨꯔꯒꯤ ꯈꯟꯕ ꯃꯅꯤꯄꯨꯔ ꯖꯥꯇꯤꯒꯤ ꯈꯟꯕ ꯑꯗꯨꯒꯨꯝꯂꯕ ꯑꯦꯇꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯂꯥꯜꯂꯗꯤ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯂꯤꯗꯔ ꯑꯃꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅ ꯂꯥꯜꯂꯀꯥꯟꯗ ꯅꯝꯊꯜꯂꯀꯥꯟꯗ ꯑꯆꯨꯝꯕ ꯁꯥꯕꯒꯤ ꯊꯕꯛꯇꯨꯗꯤ ꯑꯉꯥꯡ ꯃꯆꯥꯗ ꯑꯁꯣꯟꯕ ꯅꯨꯄꯤ ꯉꯥꯛꯇ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛ ꯆꯨꯡꯕꯗꯗꯤ ꯑꯗꯨꯒꯨꯝꯕ ꯑꯦꯇꯤꯒꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯍꯥꯟꯕꯗ ꯃꯤꯌꯥꯝꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯃꯥꯏꯀꯩꯗꯒꯤ ꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯀꯣꯔꯣꯡ ꯈꯨꯃꯟ ꯑꯩꯁꯦ ꯍꯜꯂꯛꯄꯁꯨ ꯀꯨꯏꯖꯗ꯭ꯔꯤ ꯃꯥꯏꯕꯨꯛ ꯇꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯌꯥꯝ ꯀꯟꯅ ꯇꯧꯅꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯔ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯑꯗꯣ ꯊꯕꯛ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯃꯤꯟꯅꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯅ ꯃꯐꯝꯗꯨꯗ ꯑꯦꯇꯤ ꯈꯛꯇ ꯅꯠꯇꯦ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯨꯟꯅ ꯉꯔꯥꯡ ꯇꯧꯔꯛꯈꯤꯕ ꯑꯦꯇꯤ ꯑꯀꯟꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯃꯤꯟꯅ ꯂꯩ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯃꯦ ꯃꯥꯏꯁꯨ ꯇꯥꯗ꯭ꯔꯤ ꯑꯩ ꯑꯌꯨꯛꯇꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯃꯒ ꯍꯧꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯏꯕꯨꯡꯉꯣ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡ ꯑꯩ ꯀꯌꯥ ꯈꯪꯗ꯭ꯔꯦ ꯐꯣꯛꯁꯀꯤꯅꯦꯅ ꯑꯍꯜ ꯑꯃꯅ ꯃꯥꯅ ꯋꯥ ꯉꯥꯡꯕꯗꯣ ꯑꯩ ꯇꯥꯖꯔꯦ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯑꯗꯣ ꯑꯩꯈꯣই ꯐꯖ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯝꯒꯅꯤ ꯂꯩꯕꯕꯨꯗꯤ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯇꯥꯕꯗ ꯅꯆꯥꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯦꯟꯅꯗ꯭ꯔꯦ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯈꯤꯇꯪ ꯇꯥꯍꯟꯅꯤꯡꯉꯤ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯋꯥꯡ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯃꯤꯌꯥꯝꯒꯤꯅꯦꯅ ꯊꯣꯛꯂꯛꯑꯕ ꯄꯥꯕꯨꯡ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯖꯔꯨꯗꯦꯀꯣ ꯑꯗꯣ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨ ꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣই ꯅꯣꯡꯃꯇ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯑꯩꯈꯣꯏ ꯍꯨꯟꯅꯕ ꯉꯥꯡꯅꯕꯁꯦ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯄꯥꯝꯖꯗꯕꯅꯤ ꯁꯦꯡꯅ ꯑꯁꯦꯡꯕꯗꯣ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯆꯠꯈꯤꯒꯗꯕ ꯌꯥꯝ ꯂꯩꯕꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯆꯕꯅꯤ ꯃꯁꯤꯗ ꯂꯥꯟꯅ ꯈꯣꯠꯅ ꯂꯧꯕꯤꯗꯅꯕ ꯑꯩ ꯍꯥꯏꯖꯔꯤ ꯑꯔꯥꯝꯕꯥꯏꯅ ꯀꯔꯤ ꯇꯧꯏ ꯑꯔꯥꯝꯕꯥꯏꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯂꯛꯄꯅꯤ ꯌꯦꯁ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯅ ꯇꯥꯡ 3ꯗꯒꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯦ ꯍꯥꯏꯗ꯭ꯔꯁꯨ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯔꯥꯝꯕꯥꯏꯅ ꯀꯔꯤ ꯇꯧꯔꯤ ꯑꯔꯥꯝꯕꯥꯏꯅ ꯀꯔꯤ ꯇꯧꯏ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯄꯥꯕꯨꯡꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯣꯏꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯁꯣ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯄꯨꯟꯅ ꯑꯩꯈꯣꯏ 13 ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯑꯊꯧꯕ 13 ꯏ ꯀꯠꯇꯨꯅ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯄꯥꯕꯨꯡ ꯑꯗꯨꯃꯛꯁꯨ ꯍꯦꯛ ꯍꯥꯏꯍꯟꯅꯤꯡꯗꯦ ꯄꯥꯕꯨꯡ ꯅꯆꯥꯁꯤꯡꯅ ꯑꯗꯣ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯅꯆꯥ ꯂꯤꯖꯒꯦ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯆꯩꯕ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯕꯨ ꯏꯅꯥꯎ ꯅꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯆꯨꯝ ꯑꯔꯥꯟꯁꯤ ꯀꯔꯤꯅꯣ ꯋꯥꯔꯤꯗꯣ ꯍꯪꯕꯤꯔꯝꯃꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯅꯠꯇꯅ ꯂꯥꯛꯑꯒ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯂꯥꯎ ꯍꯥꯏꯕꯗꯨꯗꯤ ꯄꯥꯕꯨꯡ ꯈꯤꯇꯪ ꯐꯖꯗꯕ ꯑꯃ ꯂꯩꯕꯒꯤꯅꯤ ꯑꯗꯨꯒ ꯁꯦꯡꯅ ꯋꯥꯔꯤꯁꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯔꯒꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯩꯕꯣꯛ ꯆꯤꯡ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯐꯝꯂꯦꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯥꯡ ꯑꯁꯤ ꯍꯩꯕꯣꯛ ꯆꯤꯡꯁꯥꯡꯁꯤꯗ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ JCB ꯇꯧꯔꯒ ꯗꯤꯝꯄꯔ ꯇꯧꯔꯒ ꯂꯩꯕꯥꯛꯁꯤ ꯀꯣꯠꯄꯁꯤ ꯀꯨꯏꯔꯦ ꯉꯁꯤ ꯉꯔꯥꯡ ꯅꯠꯇꯦ ꯉꯁꯤ ꯑꯩꯈꯣই ꯃꯣꯏꯔꯥꯡ ꯄꯨꯔꯦꯡꯒꯤꯗꯣ ꯑꯩꯈꯣꯏ ꯑꯦꯇꯤ ꯃꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯝ ꯌꯥꯅꯕ ꯇꯧꯅꯤ ꯑꯗꯣ ꯉꯁꯤ ꯉꯔꯥꯡ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯩꯕꯣꯛ ꯆꯤꯡꯗ ꯂꯩꯕꯥꯛ ꯀꯣꯠꯂꯤꯁꯤ ꯗꯤꯝꯄꯔ ꯍꯩꯕ ꯑꯆꯧ ꯑꯆꯧꯕ ꯇꯧꯔꯒ ꯀꯣꯠꯄꯅꯦ ꯑꯗꯣ ꯑꯩꯈꯣই ꯃꯃꯥꯡꯗꯁꯨ ꯂꯥꯏꯐꯝ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏ ꯂꯣꯛ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯒꯤ ꯂꯥꯏꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯁꯣꯛꯄꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨ ꯑꯩꯈꯣꯏ ꯍꯥꯏꯖꯔꯒ ꯑꯗꯨꯝ ꯂꯩ ꯃꯃꯥꯡꯗꯁꯨ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯅꯣꯡꯃꯩ ꯃꯆꯥ ꯑꯃꯃꯝ ꯌꯦꯞꯄꯦ ꯃꯣꯏꯁꯤ ꯒꯦꯡꯅꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩ ꯃꯆꯥ ꯑꯃꯃꯝ ꯌꯦꯞꯄꯒ ꯃꯣꯏꯁꯤꯅ ꯀꯩꯗꯧꯒꯦꯗ ꯐꯣꯔꯦꯁ ꯃꯣꯏꯗ ꯉꯥꯡꯉꯨꯕ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟ ꯅꯣꯡꯃꯩꯅ ꯅꯝꯕꯤ ꯑꯗꯩ ꯅꯣꯡꯃꯩꯅ ꯀꯥꯞꯀꯅꯤ ꯍꯦꯛ ꯀꯤꯍꯟꯕ ꯑꯗꯩ ꯃꯣꯏꯗ ꯒꯥꯔꯤ ꯈꯥꯝꯃꯨꯔꯗꯤ ꯊꯨꯝꯒꯥꯏꯔꯝꯃꯨ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯗꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯁꯤꯡ ꯑꯁꯤ ꯆꯤꯡꯗ ꯂꯩꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯄꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯧꯗꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯍꯥꯏ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯍꯥꯏ ꯃꯐꯝꯗꯨꯒꯤ ꯀꯣꯜꯂꯤꯕ ꯂꯣꯀꯦꯜ MLA ꯑꯩꯈꯣꯏ ꯀꯣꯜꯂꯤꯕ MLA ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯩ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕꯥꯛ ꯀꯣꯠꯂꯤꯁꯦ ꯑꯝꯇ ꯊꯤꯡꯕꯤꯌꯨ ꯍꯥꯏ ꯑꯃꯠꯇ ꯊꯤꯡꯗ꯭ꯔꯦ ꯄꯨꯂꯤꯁꯅꯁꯨ ꯊꯤꯡꯕꯤꯗ꯭ꯔꯦ ꯄꯨꯂꯤꯁ ꯍꯥꯏꯌꯦ ꯐꯣꯔꯦꯁꯇꯁꯨ ꯑꯩꯈꯣꯏ ꯍꯥꯏ ꯐꯣꯔꯦꯁꯅꯁꯨ ꯊꯤꯡꯕꯤꯗ꯭ꯔꯦ ꯐꯣꯔꯦꯁꯅꯗꯤ ꯀꯤ ꯍꯥꯏꯌꯦ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯕꯥꯛ ꯀꯣꯠꯄ ꯒ꯭ꯔꯨꯞꯁꯦ ꯀꯤ ꯍꯥꯏꯌꯦꯕ ꯐꯣꯔꯦꯁꯅ ꯀꯩꯒꯤꯅꯣꯗ ꯃꯣꯏ ꯅꯣꯡꯃꯩ ꯄꯥꯏ ꯑꯗꯨꯝ ꯅꯝꯕ ꯈꯣꯠꯄ ꯇꯧꯏ ꯍꯥꯏꯔꯨꯔꯗꯤ ꯇꯧꯋꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯐꯣꯔꯦꯁꯇꯁꯨ ꯍꯥꯏꯖꯔꯦ ꯂꯣꯀꯦꯜ MLA ꯑꯩꯈꯣꯏ
Honorable Madam Kebina Kon Mofamne, Mangonazu Haijare, Domanazu, Honage na Haire. Aduda, Oziki, Lady Sida Queen and Arangsi, Quay me Makatoga, me Matoga Gari, Lebak Pula Bukai, she went a calm. What is Hazen, the Tonga Gitore. A de Gari Yamana Mutale, Tonga Gitore, Hoje. A de Tana Pare, Paraga Pure, Mana Quay, Inning Toga Toga, when a bones, minor labor could be to vegan could be nothing, the Brakot, the Brahamada, as Inning Toga Toga, when a thing in Mine, calling a high, today the I did Pawung ting, Pawung Gari, Tadoga, Lebacola Lizian, Queen Hangi. A lady, why the ones hangdo, no main numbi could be a lady, Pui Koli, more of the meat Takayu, and Gari Kamadi Tongayu, a day Gari Tomri Takayu Haibagi. Is there some labor the Ananzi member of the Kara with the Gentore, Pujay Dore. I didn't matter to the Karom, they know Kang de Uziki, a hundred so Yoksele. Although Mahana folks is my the corner, Mana folks ne Hare Harakontam, the Quina, Foxki, Quigi, Pabung, and Ning Tambada, Fontoxe, Pabung, a bongs might of the Yai Maze, Kangi Bra, Foxki, and Hangi, Mana, Kangi Brang, Mana, Kangde. Yamako with the Yaudi Bo and Hare. And the Yamako with the Yaudi Harapo to the Equajo and Highland, I can't do them as I take away one young Kanamo that young Canada was not there. Marco, we call her or for bones a pigro, and to be representative Matungadi, Leva could possess thing you could be higher Quise Tadoki Beneva. And saying now, according to my daily life, Musi, Mam Salayim, you know, I booked in to keep him like in a call. Yara Koi Masi Kanji Kochena Koi Honazabane. A day that I was a Bona, Fasana Wise and Alore, and no in white Tablezu, and the Hoi Pistol, I met him when a Kai Unazigan Pony. When I was there to the Hoi Pistol Unazira, highway walk at the neighbor. A day the cannot over the Lali High Low Kai to the Pasati of Bongo, and the minor Togunzi. Me, Madam Zadan, and told Donate Aduga Arambai boycott only have why do Matipo Matang with the Ibero, and the Pabum Hina Arambai boycott or get Taudanate Arambai Kadori, Kadaitori, Miam Luina Kangma Atene, Aduga seems to Isaac Pabon, Laybaki, Raybaki, Furuki, the Mactaja. Say, I see Tori and Lau Hongadonate. I know Tori to the Miam Kangadon, and the Miam Kanjaksano. And Akwai Arambai Tengol Nasizu, Magi Nahan MLA Minister, Mayama Quickangla, Wasak Logi Budu, Masi Namit Arobani to the White Border Fencinga, the Free Movement Regime, Anizimati, Honorable Amisana, Home Minister Amisajin, Amisana, Amisana, Free Movement Regime, Border Fencinga. Ma Lautore, where I do with the Arambai Makedi, Quitagachari, the Makata, Point Taruxing Ado, Atu Matamda, Kui Amisana, Honorable Amisana, the Home Minister, Lautopia Kenny Habi, Quitazab Zulay, Loinana, Makata, Vasidi, Atu Matamda, Assembly Ma Pamlaga, Assembly Ma Pamlaga, Assembly Makoraga, Manipur Minister, Mamzina, Assembly to the Potopiraga. Past of Adumai Toraga, central government, Mutoxan view, see, they had in a central government, Yaraktrain, Vitamin Lake Kumzi, Amanatra, Matum Honabatani, Luina, Arabin, Hajaning with the Honorable Amisa G. Harry, G. Hainer, Major Amisa G. Dai, Hajaning with the Save Manipur to save India from illegal immigrants and narcoterrorism. Sidang Harry and Tozake, Aduga, Pamung Yaragati, Akoi, Pabungzu, Babungi, Matangi, Logza, any Quigi, any Quigi Kahetare, loop organization high. Only loop organization lady, but Quise,
इरैबाक इफुरुक किने थोलक ना बातने इरैबा इफुरुक की नमक थोलक ना बातने अदुना इरैबा इफुरुक की नमक थोलैब खोइसे अखोई मसेंदा अदुमाइना वांगांगबदा हंदुबा हंदाबा लेनगुमसी अदु सकपुदी नचाजिंगबु गाइड तौबियो पाबुंग होइना अहनजु ओइरे अदुना अमाइना पाबुंगना बॉयकॉट तौगनी मियामगा अदु तौबदु तौगनु एटी मियामना खंगी मणिपुर मियाम एटी कनानो लोइना खंगी अदुना अमाइना तौबिगनु अदुगा सोशल मीडिया दा अखोई मसेन खनबा खुनबा लाउनबगी थबकसीमा अखोई यारगदी मसीगुमजिमदि अखोई तौगुमजी येंगनबजिंग खुदोंग चाबा लौगिनी लौसु लौगनी अदुगा मुजी अखोई माई पाक्ट्री को सिमतंग हाइजगे अखोई माई पाक्ट्री माई पाकदबो याम वाले माई पाकदबो याम वाले अदुना अदोमना ओइना माई ओनचनजी इरैबा इफुरुक कमाइना कंजिगे हबदो अदोमना माई ओनचनजी अखोइना ngasi तौजरुइसे अतैगी नते अखोइन तौजरुइसे हैबोकसिंग मियामगी लाइफम ओरिबा मिति खोइ याम लुना खंजैबा पुवारीगा सागोनरिबा लाइफमसिदने लेबा कोतना खोतना तौरिबा जिंजे थिंगोबा अदु मोइना तौबा गेंग खुलाई पाइरगा तौबा गेंग गुंडा म्याम बखोइना खितंग पुलिसना जो अदुम फारगा पीआर बोन तौरम थादोकिबा अदगी फॉरेस्टना फारे हाइरे हाई प्रेशर दगे तौरी हाइको कोई पॉलिटिक्स से यावसलक्पा सुगुम मैम तौरको मैम से अखोइना खितंग दोइसु कने तौबदगी अदगी हुजी हाइरिबा फोक्स की मोगी वाइस प्रेसिडेंट हाइरिबा अहन जिनाजु लागा इचाजा आइजु अदुनी अदुना कमाई तौजिगे मोई वारी से कई तौजिगे ना लेम हाइबिरदि फदोबा माजु लाए विक्टिम अखोइगी कल्पित अमा दौना अखोइगी लेबा कोटपदो यावबगुमना लाए यावजु यावरिनी मासु को अखोइगी माई गारी यावरमिना अदुना मासु याव अदुमाइन तौ लाए अदैदि वाहि वता फजदबा मैम मंगांगे अदैदि अदुम सावदना अदुना हांगातनी अदैदि मथंग चथगरे अदो माइन तौगिबई वानी अदो होय अहल को थाबदुमदि होय अदुमदि अखोइजु अखोइगी थक्सी खासी मैतैगी थक्सी खासी चनल कांदों चटकी मतुंग दि खरा होय मदुमदि सोइरे हाबि याय नतना हेतै हेनजनना आरामबाई शो तौबा अदु तौबा ngarang nahan adu tauba adu yamnasu हेंजन बिगनो पाबुंग मियाम नारामबाई कनानो खंगी सिदंग हाइजरगा आई मतंग सिंग सिनाव मैम याइफरे सिनाव मैम कोई मैम सु सिदजु क्या को थादबिगनो सिदजु सुगुम्बा कोई मचिंग ये समान तौबसे सिदजु क्या को थादबिगनो अदुगी सरपुदि कोई इरैबा इफुरुकी कोई कमाई तौजिगे कोई लेबासी कमाई कंजिगे हेबदो अदो अदोम द को थादजी